ngasi phone ki batuan tuan ba manipuri se phone sing dagi maroi be I pau sing khong ga saraga manipur top channel gi maike digi myam na thamjigi ahan bada bottle lising taraga sumna gi sahum ga nifu ga marina nota da bot thadaki tangkak ani thokna February kun gani panamas March manga da bot thadana ki ba taraga ni to suba state assembly mikal manipur gi bottle lising taraga sahum ga nifu ga maridi nota da oina bot thadana ki hauji matamda constituency amada mire boiriba punamakpu pamdrabadi voter amana makki bot thadabagi hakti manghandana mire amata fawba pamdi haina phongdoktuna nota da bot thadaba yabagi kutung saba thami electronic voting machine sing EVM singda candidate singi saktam amasum symbol gi mapara bot thadana ba yauriba button singi makha thangmada nota haibadi none of the above mathakta yauriba singasi amata nataba haiba button ama yauri postal ballot ki khutang da bot thadaba matam da su nota gi mafam yawbuga loinana maduda bot thadaba yai hanadi nota gi mafam leiramdrabasu hokiba sei kharagi mamang gi nota gi mafam hablakbaga loinana handaki mikhala sida nota da bot thadabagi sang hanadagi hengalakli haina election ga mari leinaba singna phungdorakli election commission of India na thadokiba report singi matuina handaki mikhala duda manipur nota da bot thadakibagi masing puna lising taraga sahum ga nifuga marini district ki oina nota da bot thadakibagi masing Imphal East district ki assembly constituency tarada lising ani ga sani ga humdraga ni thoi Imphal West ki AC taraga humdoida lising ani ga satruka marfuga mathoi Bisnupur AC da AC tarukta lising ga sani ga taraga taruk Thawbal gi AC tarukta lising ga sam ga yankai ga manga Kaksing gi AC marida satruka marfuga tare Chuchampur gi AC manga da sawaka tare Phare gi AC ma da samaga kungani pani haina su paus na phungdorakli atopa pawmana mabung na masan kankre haukiba February kun teret ki ayuk pung tara makhairom tarakpa duwaida thokiba thawdo ama da sai ahum makhairom suraba nupa masa mana ma ki sai anirom surabi masan nupiama ising da taduna irak nampategi thawna fana kankre hari thawdo si sai anirom suraba angang nupi masa Lipia Yumnam Apokpa Yumnam Pritam Kumar amadi Apokpi Linda Sanu Maikra Makha Lekai da lewasi makoigi pukri ta tasinduna Irak naraga lairambadigi Mahaki Mayamba Supitar Yumnam na ubadigi khudakta Pairaki loksing sizinaduna Laurakpadigi imungi miyoi sing sian thoraktuna angang nupi masadu bu isingdagi lakhatuna kankibane masigi damakta all juniors associate Dedicators Azad Club na sirolamada Jupiter Yumnam bu thakapa phungdorakli makasa tarakpoina to papawman enberen bu amukhana minister ohenbiu handakta pangthokiba taragani thoi suba Manipur Legislative Assembly election da BJP in absolute majority fangkibada all mayalambi development organization sirolamada nungaiba phungdorakpoga loinana mamang do simiam gi chief minister oikiba made Manipur butang du laitana development kya pekhatliba nongthongbom beren bu chief minister amukhana ohenbiu hari loinana BJP gi ticket mai palaklaba mayang Imphal Assembly constituency gi MLA Kongkham Robindro bu sotharaba mayalambi gi minister ama pibiduna Maya lambi da tariba AC singi sakwa thawrangda khumang yang sinan biu so hari chief minister Biren gi BJP na lusingba government na Manipur development fazana pakhet kiba amadi miyam praja gi nungai ge fana bi thawrang kya pakhet kiba kaya sigulone na ma ki lamjing makha da maana kano khona kiba tara gani thoi suba Manipur Legislative Assembly election asida BJP na absolute majority phangmani Madam the BJP ki central leaders sing namadi mari lainaba khuding magna miyam gi chief minister ne haina riba en berenbu amukhana Manipur gi chief minister ohenbiu loina na Manipur bu makhatana ingna sikna nungai ye phabul lamdam ama ohelasi adugo mayang Imphal AC da K Robindro na ma ki lambadigi amukta thokidriba mongda bot masing lising taruk henduna mai paglakiba amadi BJP gi vision sing da thajaba thamliba si AC gi praja gi mihut ama oiriba miyamna yaba khongtham Robindro da minister phampibiu Maduna Mayalambi gi AC singi sako thorang na thindaba oiriba sidigi kanduna development na kumang yang na sangsilagani amadi manaba khunayama Manipur gi laimai da purakpa ngamgani haiba wafam organization asina aroibada su thamlakli makasa tarakpoina to papaw mana BJP na khwaidigi sawba party oikiba nini gi matung Gowa gi chief minister resign tokre Member ni fulaiba Gowa Assembly gi mikal seat kun fangduna maki party BJP na khwaidigi sawba party oikiba numit nini gi matung chief minister Pramod Sawanand ngasi resign tokhiba ga loinana state sida anob government ama semnabagi lambi fatkre panaji da leiba Rajbhavan ngasi numijungba matungda
ꯁꯋꯟꯇꯅ ꯒꯣꯕꯔꯅꯔ PS Sidaran Pilaiga unaki amasum hak resign tobagi serol pisinki governor unaruraba matung paumisingda wa ngangbada Sawantana ki ma resign tobagi serol governor da pisinkre anabu government ama semdriba phawbagi oina caretaker minister ama oina makhatana leinaba governor na mangonda khangalakhi haina su BJP lusingbasina phongdoki wang amagi pakhumda Sawantana haiki state da anabu government semnaba karamba kanda claim tawutagi haibada haujuk phawbigi oina party in level da tawdri party gi central observer singa wamadi BJP na mai paklaba top state ahumda laklaga amadi madugi matungda state singa sida anabu government sing wasak launabagi matam lakthokani haina mana phongdoki observer singa du karamba kanda lakadagi haibadudi mana phongdo u haiba yakhidi hainasu pausna phongdorakli amaromdana NATO ga Russia ga lan sokna bahai bisi malem ge ahum suba lan jawni Joe Biden NATO amasum Kremlin ga lan sokna bahai bisi malem ge ahum suba lan jaw thokada bamaramna Washington na Ukraine da Moscow ga lan sokna roi haina irai namita US President Joe Biden na phongdokre Russia na chemical weapon sing sejanabagi mai soidana phangani haina su Biden na warning pikhi Moscow na Ukraine dagi toan taningba region sing Donetsk amasum Luhansk bu maning tamaleba oina sakhangkraba matung numit humni leiraga February 10 da Russia gi force na Ukraine military operation sing sataki aikoina Europe ta leiba aikoi gi kangbu singa makhata na lemina higani amasum soiba yadaba paujala mathagani United States amasum NATO gi thauna pumba sejinaduna NATO gi lam inchi khudingma aikoina ngak sengani Ukraine da aikoina Russia ga lan sukna roi NATO amasum Russia gi marakta hakthingna lan sukna bahai bisi malem gi hum subalani masi thoktana ba aikoina tabutai haina Joe Biden su White House ta permission phungdoki North Atlantic Treaty Organization NATO gi North American amasum Europe ki leba kuntra na pulaga sema group amani NATO gi matungina group asi sema gi pandamdi political amasum military gi oiba upai sing season member oiriba lebak singda kudong thiba lehendaba amasum ningtamba ngakpani hari Russia na Ukraine da mai pakpa sukngam ngamloi haina Biden na phongdoki magna Russia gi president Vladimir Putin lan sokna dana Ukraine bu nam thana ba asa toki adubu mak maithi ki haina Joe Biden haiki amasum Trans-Atlantic Alliance asigi maset thugaina ba masum mapangal son tahanana ba magna khona ki haibdo arimba takre haina Biden na phongdoki Ukraine gi matang da America gi miyam amasum malem amato oina lepi haina su magna haiki aikoina Ukraine miyam gi damak lepli amasum autocrats ngamasum emperor oirakadaba singna malem na sakadaba lambi thinduna takpagi phibam makoina lakhaloi Mekup asi phangnaba democracy sing safonglakli amasum malembu santi gi maikeida puduna sali aikoina aikoigi thauna ulli amasum aikoigi pangal hantharoi haina Biden su makhatana phongdoki tentang na to papong tang myam na thamjaram ge ngasi Ras Bhawan da Sire Rajen Singhana anauboina protem speaker oina wasak lobagi tharamadura caretaker CMN Beren Singhasu saru yakhi haina pawmun makhatana su palli Tentang na pawang tang mayam na thamjaram ge Kashmir kapnabagi thaudok singda Jaiski Pakistani commander yauna terrorist mari sire hari Jammu and Kashmir thokiba security force sing numai kapnabagi thaudo ahumda Jais-e Muhammad ki Pakistani commander ama yauna terrorist ahum sekre amaso atopa mana Phare haina police nang si phongdokre police official amana phongdokpagi matungina numai kapnabagi thaudok singado Kashmir Valley gi Pulwama Galenderbal amasum Kupwara district thokibani haina spouse na pali man haiki kha thangba Kashmir gi Pulwama district ki manungsana leiba Sewaklan area danga numidang security force na sathaba operation amagi manung thokiba numai kapna bagi thaudo amada Pakistan masa mayawna Jais-e Muhammad ki terrorist ani sikhi haina su paus na makhatana su phongdorakli ado hauji ko ina di myam paus matang sa lusinjarage amasum pathok sa gibra soi ki plan ki bi hours myam nga phigani matam gi ba maru bi paus su myam da lep leitan update pizara kana channel sigi mekedi gi thamjari and thank you